Mayam Kurumjari, Times of Manipur, TOMTV na Pudan Rakshari Bakana Kudo Studio Speak Up Mayam Taram Lokchari. Mamangi Pisota Koina building self-confidence have Hiramusida, KAKCHING District SP, Madam Victoria YENGKHOM, another Wari Sazakre, Nasigi Pisoda Silasu, Madam Simaktaga, Madam Simaka, Asisumuk, Unazagadori, Haiba, Unazagadori topic Asina, role of police in combating COVID-19 haiba akhoi topic sida ne una jagador se aham noktre madam taram nokchari madam ahan bula chani si akhoi police ki mai kai degi hai tare akhoi COVID-19 pandemic sibu ngakthok naba masigi lantheng sida yam chaw thodang amadi police na loduna lagling asi bawda sukui ba matam sida adubu police ki mai kai degi su akhoi mayam na urisina mayam na awaba mayam na thengnari basing dung haktane adubu police ki mai kai degi kari challenges lai ribagi haiba sidi mayam na ngasi bawba hangbasi thengnadri adang ngasi akhoi na madam ne khangjaning si akhoi pandemic simuk asibu combat tong na bukot na badai tare akhoi police ki mai kai di karam ba achobu challenges sing thing na biri akhoi gi mainly hojiki ngasagi akhoi gi akhoi na logjar ba thodang si almost more than a year ne or si chahi hela ba nga tani aduna masida loriba thodang si akhoi group se akhoi si same hong de hai ba akhoi di ko ngasagi mi jamri jamga asna same kind of measurements content tong na ba hotna jarak pa aduna akhoi gi personal marak ta am stressed out or pa moi masa maksu covid ki patient oi ba mayam ma yaw ki ba suguma mayam sidagi akhoi gi leizari ba kangbu sina hanjan su year long sida content tong na ba measures mayam asi kan hotna ba sida kharadi masi wa na khirang thoe maram di masa su sai en haijar ba covid na ro ba family yaw ba lai ki da ba yaw ba khot pa to ba sida containment measures si amuk enforce to na ba honarak pa dai khoina mo khoi motivate to na ba si hona ba da su dum khara di awa ba oina dum khoi face to jai adugi mathakta chahi ama chup na khoina lawmina riba measures sing si public sing dagi full cooperation phang da base masana automatically torok ta basida hanjan haina bagi amagi stage da ngasagi fine system oiro like different kind of atopa measurements detainment to babu oiro case lokhat po oiro hairiba measures me am sem exhausted oinara bane ba khoi hojik phibam sida aduna public cooperation thoi certain section amadi am highly aware oidana yam cooperative oi adubu akoina pami ba sidadi mi amana soiba yama pot natabani na section kharadi yam wangna ignorant oina or ngasagi khogi measures me am sibu respect to bidaba haiba tare nanga sugumba confrontation asidum wangna laibase lisang sina torok pasidadi masi yam achoba pot amani nai thamjage khoi side yam chaw challenge ma khangni me no sita pi si police ki mai kai de ki yam chaw challenge ma mayok na rin ta pi bani adubu hojik covid si hojik akoina sum yeng jarak pa matam da chahi ama ani si lak labani na aduga makha taw da kadai faw lak ki gadoi no haiba pot ama khangdri hojik horen loi bagi khoi covid si loi ki gadau bagi mami si tadri haiba tare masida khoi gi tungda lak kadaba tunglam chati khoi gi keno se khoi udana leirabani na akhoi police ki mai kai dagi hariba challenges sing sibu thengna na ba haitare ngasagi monotonous oirakpa police personnel sing sina warakpa hariba sing si thengna na bai damata kari measures chi lokhat bi akhoi kano si police headquarters si su different akhoi welfare measures instruction me am lai adugi mathak ta khoi district ki su oiba akhoi sagi adum akhoi different kind of steps lokhat che haitare samna hairakanda di akhoi gi mi sing si manpower si judiciously use to na ba hotna jaba ai bi khara na potha halaga mi khara na at the stress 15-20 days lairamaga workplace ta mayum halan khiba aduga even quarantine to ba makhala ma haitare adumaina manpower si khara amadi koina reserve ta thamaga mokhi awaba du khara phanana ba khotpa degi medical problems leiba chatpa khotpa singi adjust to na ba koi manung da dum hotna jai adugi mathakta koi routine test toba koi covid test se dum every time akoi duty report to wala pa kanda koi dum to halli aduga every koi gi police stations outpost units sing se koi regularly check tawe koi isama covid thugai dana ba hai batare manung da supun dana ba khotpa in case mi manara magasu atopa spread to dana ba do laba yam phaba yam nungai ba pau haigadra ko aina sum share to janing badi handak si koi police sing si amani nara magasu spread to dre koi
aduna haibadi akhoi maraktadi aina SOPC yam aware oirabra dagi akhoi gi checking sam kan ba hai tare akhoi unit commander sing sida akhoi na kan advice instruction tawra laibana moina yam kan monitor tawba aduna masina takpadi same akhoi tawriba mechanism si akhoi society da tawra agadi isai sa laikai or yumna section la agadi akhoi mass oina na basi masi pham handa gani na khalle aduna akhoi manung da lawjariba kai hani measures mayam si mathakta topa akhoi na mask kumba andegi sanitizer gumba de kana gumba karo manare harga so mi dubu matomda akhoi na thamda ba akhoi mayam paisa khaina raga officers mayam se yamba even to the extent of police constables sing su yaraga akhoi se paisa khaira ga akhoi pulla ma thamjarame hojekti exhausted oikhre adu leiri matamda kana no ma akhoi gi team amda naraga so akhoi na do damagi immune system build up medicine ahen ma mayam si chak inchang moi thinbina ma leitraga na akhoi na manage to biba adana aduguma team ma akhoi dedicated tawra thame at least akhoi ngasagi akhoi gi team sing se da akhoi leiri noi naraga so do thabak to ba kana narak pa haibase adum tambangamde adubu mokhoi gi matung mokhoi gi maning da akhoi mayam na support tawraga lei haibase utna na bai khoi adum kana hotna jai adugi mathakta district ki akhoi gi leibiri ba CMO ge team hoina so khoi da yamna mateng pangbi haiba tare aduna morally di dum khoi wang na thamba ngami suguma different mechanisms se sizina jaraga yam ngai akhoi gi tongan ba measures sing myam ma takpiri makha tabda lakchani si akhoi gi ngasai madam na sumamang na supan bi gi akhoi gi public ka police ka gi marakta understanding leina da bagi akhoi gi ngasai gi police na su hairi ba akhoi gi SOP sing sing ngak na ba aduga magi protocol sing sing ngak na bai da makta enforce tor ko matam da tongan ba akhoi gi violence sizina rakpa masi da muk tongan ba mi kharana akhoi gi police pulan uhanna ba khona ba aduga akhoi police ta oina singna boina thokpa gumba siguma negative akhoi gi vibe sing sida oina chatkiba gumba siguma mayam ma thengnari ba sing matang dri kar habini masi yam toina thengna ba pora mani na khoi mayam na sudum tabira ba ngatani ade ngarang samna hairaba da ngarang dangi around nungang pung tara taram da isida ingonda unknown call ama lai usually khoi phone dum theng po dum pai number khang dra so ai sim tang nei da jening boy maram di magi call si ingonda phone toraga ai gi team ama gi complain tau ba haiba tare nungdang sida kari complain no haraga pung magi manau nu pa ma tire sembagi tholakpa sida na police ta detain to bire aduga khara chai ba khotpa to bire aduna akhoi emergency gi magi nangi emergency se kari no tire semaga medical gi hospital chakadabra khotpra nate ai je hayeng do ba lak do bagi ma se mafam am da leiba haibadi irony do boba ko complain tawningi egana so yam chana da badu aina haizare man mi du da phare nang atopa problem ta lei chamena nangi emergency do medical na te tire sem gi dori bari nung thin da hojidi yara ba pot ne ba hojik workshop hangi ba aduna sugumba magi motive tu aigi team du da blame torok ne ba si incident amani ko ando but as a aina magi supervisory officer ama oina ai mangonda say hi ba complain to gi mangonda ina negatively or whatever pull up tawningai issue amta leite ba don songi public na ngasigi hojiki hi ba misak tuna kanano stranger do na tore iba complain do reasonable oidaba aina si incident highlight isi suma mayam ama leiba hai tare aduna ngasai real emergencies leirak pasing de everybody akhu loina mak loin brief tonaraga leina bani aduga masa gi medical problem oigera exam thaba or whatever any papers ki chatpa khotpa haiba sidi koi yaringai sensitize tawraga koi complaint su kya leite na khalle sida ko stray incident khara tholok pa yai do sugumba sigi mathakta ngasai curfew kom tho e haiba se nungthin gi khoi gi different timing ga period na ko 6 pm to 5 sina curfew total shutdown ma khalam ne adu masi hek tore haiba nungan baga sanabung khoi gi singsida crowded oirakpa football sana khalakpa walking chatpa heng khalakpa sugum sino takpadi haibidi tholai ba ngang sing do tholak pe wane tholai do han lamana ma palam dori bane yum tu da adona masi thohalai ba sing si parents sing na su khara moi da phajan mangam da ba aware oi da bagi ne na khale do sumba tholak pa sumba complain lak pa da di akhoi jungak tabangam de hojekti haibidi hojeki stage se da masa na aware oi raga
police yaudana police yaudana tawba yaraba matamne na khanjai na ko adu sugumba hanjan haibagi problem di tholai upsetting buri oi upsetting buri se karino haibada am nungai zada ba chahi chupa laudana khongdana legi fine thina handana le to extend akhoi jo health hazards me am face torab matung bhau akhoi gi public sina 50% bhau aware oi da bagi urak pasidi akhoi yamna depressing oi ba yamna nungai ta ba man phaujai se yamna adana akhoi na tawjariba potu madugi outcome do positive u da base ana yam nungai ta ba phaujai personally di ko because akhoi tawjari duga dei public se to akhoi expect tawjari se uthorak ta base da di ngasai gi karino fail oiri se haiba khandarak ta ba khanlakpa matam su yawi haiba tare aduna sung yam toina thengnai thengsu thengnari adu thengnari ba se khoi dum hanba ya ba nate khoi aduna akhoi dum hairiba mi sing sibu khoi gi piri ba guidelines ki matung ina khoi fine to han ba khot pari dum chathari to akhoi na public tagi phangadawa pot kharadi dum phangdri haiba se thamjani yam ngai je madam akhoi gi public tagi phangadawa pot khara phangdri aduga public ki gyan tabagi changsi wakhal tabagi changsi wadli haibani khoi tungan ba miyoi singna akhoi gi police na hona jariba sida sumaina wakhal tadaba myam am leiraga su kana gumba kharadi wakhal taraga adugi police ki awaba sing akhoi ubira kanda police ta tungan mating na singba piba mating pibada akhoi gi sel natraga chana thakna ba piba si khakta natana akhoi masana gyan tabasi su akhoi police ta mating piba makhalam ne hajariba siguma mi sing sidadi kari haibini sugumba mai lei suma mayam ama lei ko khoi isama yam thengna jai duga khoi da cooperation pibi ba yam wang na pibi ba lei doina nga sai panjab phi di covid hariba leina sidi akhoi mi chama da yankhai na 60 70 na bhab taraga su amada bu sore agari pharak ta dori ne ba dubu sugumba ngasagi yam aware ba akhoi bu yam help to bi ba group sing sidi khoi thagat chai yamna hainingai leitana thagachai makhoi akhoi gi waikhong dagadi group khara se akhoi police ki mating pangaga moi oina mapanda lepi ba haibi thong gumba shop gumba matam chana close to honba mi tholok paga se akhoi gi manak ta moina shift naina khairaga waikhong gi task force di pura pungkun mari akhoi police ki assistant pi masida natana atopa task forces singsu makhoi na akhoi da kaino pibire information nung bi pibira ga akhoi na ngasai mi punba khotpa se akhoi adum tahonda na ba hotnai aduna sugumba yamna bhab tabi ba mi singna so akhoi gi police ki thabak ase laitho halle hai ba se adum ai thamjage yam ngai je madam makha ta ba akhoi na sanajugda wari myam am leijare du marathana break am tang lawjage break ki matung da akhoi maruina akhoi kakching district ki oina hai tare yeng ba miyeng covid ki fivam si karam haina leiri hai ba si gi matang da su khana jage ngasi gi thoram si akhoi create love hai ba sina akhoi da co sponsor to birak pani create love 22 hai ba Instagram page se da sang biraga isa gi any event birthday hygiene pot na chingba any event ki gift hamper sing akhoi order to bi ya gani hai ba si akhoi imphal amasung moirang khakta gi oina hojik akhoi service se pijari akhoi break am tang yam thuna lawjage break ta yam thuna hanjar ke miyeng ta don lebi Khanghanjaba Lamjingba Hospital and Medical Research Institute Private Limited na obstetrics and gynecology gi oina miyam gi damak yamna taba mamalda lupa lising nifu mathoi gi special packages ta CS toba yabagi khudong chaba pizari loina na neurosurgery amadi head and neck oncology gi OPD amadi OT gi khudong chaba su leisare akupa marol gi damak makha da pizari ba number asida contact tawbiyu contact number 8258 967890 Khanghanjariba Dr. R.K. Kumarzit Medical Superintendent Lamjingba Hospital and Medical Research Institute Private Limited HIV haibasi lambi mari khaktada miyoi amadagi amada sandokpa ngami ahanbada HIV positive oiraba mama mapadagi machada anisubada sakhangdaba miyoi singa kondom yaudana yumban magi mari leinabada HIV positive oiba ngami ahum subada miyamaga syringe waina duna sijanabada HIV sandoi mari subada ana layeng bagi e kapada HIV test tawdaba e kaplabadi HIV sandoi punna chamin thakminaba bathroom toilet punba kang chikpa khud sa sokna samnaba lengonaba school da classroom punba amadi office ta thabak punbada HIV sandokte
Chang naina amasung niyom chumna condom sijanarabadi HIV dagi ngakthokpa ngami. Sexually transmitted infections haibadi finumgi laina dagi su ngakthokpa ngami. Aduga angang pamdrabadi condom sijanabigedabadi. HIV AIDS ki maramda hena akupa marol khangnabagi damak S toll free 1097 da call tabiyu. English, Hindi natraga Manipuri da wari saba yagani. Class 11 amadi 12 kariba mahiroi sing medical amadi engineering entrance exam preparation tauriba mahiroi singna chemistry bu makhong sengna amadi araiba maongda khangninglabadi ngasimak yaubiyu oza sonamani ki live video class natraga asangba matamda yengningba matamda yengba yaraba recorded video class ne class asi yengbiningba singna Play Store dagi Sonamani e-classes asi download taubiyu natraga contact number asida pau biru contact number 7627 965 300. Break matung da mayam bumuka na tram nokchari makata da khoina munglak chaning si madam mamang da khoina break mamang da panjai fe dumaina khoi Manipur gi na paktak na yeng bana taba khoi gi kakching khak tagi yeng matam da khoi haji haji ki oina COVID-19 gi fifam se karama fifam da lebi haji haji ki oina hairaga di last khoi gi data sing na utpadidi khoi gi kano se tare ayamba ko 30s ngarang da 30 da leiri hana 70 80 da leiramba district ni aduga number 3 4 da dum jela me haidare am high oi base do dead rate so dum yaw ba am dum alternate days dum yaw amani dum yawe adu fortunately hojik down oi de aduga masigi khoi gi task forces sing si khoi mainly task forces sing si am kana hotna bi ba khoi gi police ka yaw minaraga kana hotna mina basima tauri duga vaccination si am kana chathari district administration gi makhada aduna hojik at least fibam se khara phagala brana de na thamjaninge sumaina aduga hojik akhoi kakching da khoi yam chawba khoi COVID-19 positive oibagi chang mamang ta hojik budi hanthara agasu mamang da khoi yam chawna khwaidagi hena yamna positive oiba district singi manung da am oiram bise masigi khwai chawba maram se kari noi ne na khanbi I see first phase so dum sta I posting like panina jung aina sum ujaba da first phase ti ayam boy na khoi kakching ji yam yaw gi de do second phase di yam na wang kre hai tare kakching area so de gi tam na mathang so na khoi gi hyanglam de gi sugunu wai khong mathang chat kre hai tare yam mass oina tawrak pase adada hoji haina ba matung na delta variant si in khoi Manipur da chathari hairi yam contagious oiba pot am su oiba sina thuna su tauba aduga mathasi da aina sum yengjaba kanda khogi setup si khogi town settlement or village settlement si amaga yum si yam nakna banina ngasai khogi hek SOP gum si yam phajana lambi nungbi da budi khoi tholak taba mayam am phajana ensure towe na khale curfew di totally khoi dum yam phajana public ki cooperation yauraga khoi fully implement to bangami but despite that khoi numbers se positive name se am wangak pasima tam se da khoina thengna jaba se hojiki hai riba yum sing si amaga se am nakna tamina ba haiba tare aduna amaga changthok changchin to basi degi masi yam wang ba aduna adai plus rural area oibanina samna haibada khoina wangu somwai khong tawba kanadi ayam hand pump public pond pukri gumba se sizina ba aibadi yum khudimak ta ising ta da banina ising sokpa tholakpa matam sida pulap crowded oiba and sidai soidan launaram gani na khali aina ko haibi tawriba mong se every hand pump amada mi phanam ngani sora degi hauna khoi sugunu phau se khoi dum sumba especially wangu side so adana hand pump gumba depend to banina degi pon ta iruzaba tholakpa gumba culture se khoi am kannadi awareness to jabani tholakpa matamda thoktabadi yade curfew so maram di source of water jo pukri ori banina ana suma tholakpa matamda di kanano mai iruzaba ma leiramaga su atopa mado changjan bekaga ama ngai biu haibani bado si kitang kano si pulap lujaba pulap pun bai habit si kha thugai ba wa ba lai hi banina ana sugumba si kupthana yeng ba kanda di sumasu sisu yam chawa factor amane na khaleina yam no ngai madam factor myam sisu yam na marik sum takpiri makha tabadong lak chani se khoi gi kakching district sida khoi gi somda kakching lam khairon da lakko matam international border ta gi biya lambi yam no ro lambi ma leiri bunina hairi ba khoi gi india khaktang da gi nataba mapan da gi su khoi naron da changchal iba myam sina su khoi COVID-19 porak pa ya
ꯂꯥꯛꯄꯒꯤ ꯑꯃꯗꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ COVID-19 ꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯗꯤ ꯂꯧꯈꯠꯄꯤꯕꯅꯤ pandemic se so crime thok ta bana te dum thoi na na bi drugs dum phai khoi so khoi na ta so to district na dum phari ado masi control to na badi khoi 24 hours khoi gi palel sugunu adegi khoi wangu border inter district sing se di khoi 24 hours sekmaijing imphal ga taina ba khot pa sing si khoi 24 hours security dum provide toroga thamjai adubu hojik si khoi gi criminal sing si makhal makha gi different ke hani step lokhat pa so khoi dum ui either sumba khoi na police lai re haimina ma khoi chingi lamben guma sizina ba route khoi na khang da ba khoi na chat da ba haiba tare ko route manungi oi ba sing si dum khara sizina ram ga da na khalle wer khoi na yoba ngam da ba pham sing da di otherwise main area visible area oi ba de khoi na changba ngam ba khoi gi lejari ba main power sna jai thokpa ngam pham da di khoi kan na hot na jari aduga plus information pibirak pa myama ma le aduguma information du da khoi act tawraga khoi kan na crime sing se thing na ba hot na jari yam ngai se khoi pandemic thengnari bu marak sida crime sing sisu thingdaba yadabnina masidasu police ki achobu challenge ama leiri habo pham sini thamjani se madam yam ngai je makha tabada loisalakpada akoi gi general public ta hai tare akoi madam gi side tagi kari message pibiningi pandemic siga mari lenana kari section thorang sing masigi matang da kari haibiningi habitum tak thamya public ta ina sincerely appeal tawjaning badi akoi already khanga ba ngatani SOP mayam se aduna queue da bu lepe akoi gi distancing to bi ba marks is important toy any emergency ki thopi ra ga so marks up ta ba se dum uri ba koi hojik se ko aduna marks sidi sunga thabi da ba adegi police na hari ba pot asi mayam gi phanana bani hai ba si masi kaubi da ba duga akoi bu challenge ama oina ubi da ba akoi so friend ama oina ubi raga hari ba si nahaki ama de society gi phanana ba akoi lei bani hai ba si ai thamjaningi aduga akoi side gi ahen ba to ba yaramaga so ado akoi chumthokmina ga da bani to the right akoi right instead of akoi hoji yam thengna jabasi akoi da concerned authority do yorok da social media da hana viral chalhan ki baguma khotpa sesin akoi na tawjari ba afaba sing dugi mathakta ka hene gi haiba haigadra hainaraga di aduna adu mariam discouraging oi ba to badi mi khara khatani ko chama police chama leiba da police mari mangana lam helam ba haiba sidi masidi adum mafam guri ma thoiba potni aduna sugumba leiragasu hana media da viral chalhan bi mahutta right concern authority da hana lakpiraga akhoina correction to bai chance phanghan biraga di akhoina hotna jariba image singsi thihan bidabada masi amta soina appeal to janingi maramdi maximum na hena public service tawri akhoi marak sida khara yam ngai je madam tongan wafam sing kya ma thambiri mamal yam lo wafam kya ma makhata bada losin jarak pasida hai tare mayam da public da general public da madam gi side gi kari wafam sing pandemic sigi matang da or police ki matang da kari wafam sing thambiri pandemic ki matang da di ekhoi dum aina ningsang jening badi SOP marks upi ba adagi distancing to ba crowding to bi da ba unnecessary group form to bi da ba already khanga ba ngatani sibu phajana niyom chumna inbiba adagi mathakta ngasagi akhoi police na tawjariba pot asibu lana uhanbidaba karigumba lana tawramagasu akhoi na hojik thengna jaribasi akhoi gi concerned SP bu oigera OCB oigera OCna lalame adudi akhoi higher up ta chakadabani SP na lalame then we have a DG or IG mayam lady suguma da hana forum du da chatpiraga complaint tawba duna tabida ngasagi akhoi na yamna wana honna jariba image plus thabak tawjariba sing asibu incident kharana stray incident kharana akhoi whole department or whole personnel bu lan uhanbi basi masi to hanbi daba maramdi already akhoi loinama exhausted oraba ngatani police sing su aduga khara encourage to binana ba aduga sugumba nungai taba incident sina phajana forum du da pukhat piraga correction to bai chance ama soina public da ina ningsing janingi aduga asoiba pulapna correct to minasi tawriba mong du right way da tawbina ba aduga akhoina tawriba ithosi kainogi akhoi bu friend oina ubi ba not as kani akhoi enemy
नचदे हाइजरीबको सोइबा खरदो खै करेक्ट तोमिनसी फ्रेंड ओइना उमिनारगा सोसाइटी असिदा खै कन्ना होजिग यामना खैना मिपाइनरीबा पेंडेमिक असिबु कंटेन तौबदा खैगा खुद समनारगा मसे होटनामिनसी हाइबसे आइना mayang pham da thamjage yam ngai madam police ka pandemic sibu maithi ba pina hono matam da miyam ga police ka mungna ga da nate miyam ga police ka kusam na chatmina ga da bani hai basini yam ngai madam ge chillaba matam kya kai thokpi dana khoi gi ngasi episode si dasu madam ne mamal yam laba khoi gi hiram kya matang da khoi wa pham kya thambiri masi gi ta su madam hai ngai tan thaga chari madam ge dama khoi na yam chamba gifam khakang khoi na pudan lak chari masi thank you welcome madam masini ngasi ge khoi gi studio speak ki thoram makha ta ba episode sing da tongan ba mioi sing tongan bu topic sing ga loina na pudro mulak chege ngasi gi damak ta di kaina na be athang ni jari pina bi ase